mayambu ahanba maktada makhal mathel Manipur full story collection na mayambu taramna oksabaga loinana ikok nonna khurumjari ngasisu mayamgi ngahak pathana bagidamakta Manipuri horror story ama muk puduna laksari horror story asigi mamingna Purnima Numit wari asina hingliba amati laikhidraba kanagumbi amataga marilina jati ai bana wakhana sakatsarga tabiriba singi ngahak pathana bagidamakta semjaba wari ni Haujik mayamda khudol tamjari Manipuri horror story Purnima Numit Khungang adugi mataida leiriba yumdong pok aduta leiriba nupa macha amati nupa macha adugi mama do umang adu lanthokuna chinana bagidamakta yamna wana makhoi maina mama paiduna senthorei numitto thabalsu yamna phai adubu umang wamang oibnina u singi mamina thoidokna ngan bahaibdodi oidri u singaduna thabalgi fajaraba mangalado pungkup kupsan khiduna mama macha ani do umang adu landuna asum chelakpana haujukti makhoina khwaidagi kiriba tamthiraba karino khangdaba posak amaki makholato taba horokli aduga makhoigi matungda yamna yangna chelakpagi saumsu phangli leiriba napi amati piklaba unawana amati hauriba pambi singado sorot naikhaiduna tanarakpagi mawongni matamaduta chenminariba nupa macha aduna mahaki mamada ima manamdu muthalo manamdu mangalabadi aikhoisida lei haibase mana sodana khangkhragani wafam madu tabada mamana manam si yawtrabadi matau karamna chengani lambi su uraroi hairi adubu tangai fadana makhoigi mainam aduta khongul sodana leklagani maramaduna muthalodana yamna kanna hairakpadagi tangai fadana mainam mado muthutkri ngasai makai khara ngalambado mainam muthutkhiba aduta pungmam mamle adubu thabalna phabanina khara makhaidi ngali ugi masa singdagi phawdaraklifa thabal singi piklaba mangal sing aduta mama macha ani do yamna yangna chelakli asumna chelakpana khanghouti chenminariba nupa macha aduki mama aduki lusamgi sammadu paiduna kanagumba amana mahakpu soro laktuna singki asumna singkhraga kallaba sauraba upambi amagi thomjankhibagi makholda hauna takhi khudak aduta nupa macha ado kirekladuna mahaksu mamabu kauduna mafam khangdana cheli adubu khanghouti khudak aduta amukasu makhoigi matungda tanarakliba karino khangdraba saugum kallaba hingsa yaitamba aduna chongchilaktuna nupa macha adubusu sekaituna mafam aduta hatkhi thaudok asigi matung tha ahum hokri ayuki matamni bemsa mahagi mamanabi singa waris natuna college ta leiri tanja adu maktata kaku par prapchangsil laktuna bemsa bu kauthokdari matamatuta bemsa na karino ai tholukpa yaroi imanabi singa arubu wari ma sanari haidra khomi adubu kakuna thulu o haiduna giri takpadagi bemsa tangai phadana thorakli matamatuta kakuna bemsa da as ai nongda paunu abam tamge na laini aduga mana thulu soya dine ado kari paunu haiba adubro handak jaukiba aigi interview do madu khale haiba adudugi nongda pau tamge laini ado noi namanabi ngasida hayune hayeng do aikoi chakcha haichana bam pangthokchi a chingnungda arapa phajaba phabamada ado noi namanabi singda hayune hoi haibudi haige do yaraktung mandida college ki parikha mya leibasida ehe parikha gi thokpuni keno wali keno thamaro wali sidi ado ai hairagadi yengeba hoine yengo aikoi manabai singidi aina hadi sodna yarakani handagi su thabak to khalaklabati paisa tawraga picnic chasena hainari bani adu fare namanabi da hairo adoga marondo yamatuna pirauko asumna hairamlaga kaku mamanaba singa leiriba adomda chatki bemcha su mamanabi singa leiriba ka adu ta changakli mamanabi singa tuna karino kakuna kauthoklaga hairam libaduna haiduna hangi matamatu da bemsana kakudo thabak khalle aduna aikoi punna chakchara ama samena se hairi haiduna bemsana tami wafam atu da mayam su harau yar i adubu bemsana makha tarako wafam atu dadi makoi amata yana khidri maramdi mafam masidagi khara chatlaga yamna phajaba singi thel amata makoi punna picnic chatuna charusi hairi bani adubu makoi adumna parikha maya asida langduna leithokluba haibasi kaya khudong charoi maramaduna parikha su kuirabani na yum amada ningthijana chaba kaisu kai thi hainari
ꯕꯦꯝꯆꯥꯅꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯤ ꯑꯗꯨꯕꯨ ꯀꯀꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ ꯀꯀꯨꯒꯤ ꯃꯣꯠꯇꯗꯤ ꯑꯊꯥꯞꯄ ꯐꯖꯔꯕ ꯆꯤꯡꯒꯤ ꯊꯦꯜ ꯑꯃꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯂꯥꯡꯂꯨꯕꯗꯣ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯁꯨꯝꯅ ꯀꯀꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯄꯔꯤꯈꯥ ꯃꯌꯥ ꯈꯖꯤꯛꯇꯪ ꯅꯛꯁꯜꯂꯛꯂꯤ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯐꯝꯗꯣ ꯈꯔ ꯇꯣꯛꯈꯤꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯖꯅ ꯅꯤꯡꯊꯤꯅ ꯇꯧꯔꯁꯤ ꯅꯪꯒꯤ ꯌꯥꯎꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯈꯜꯂꯛꯂꯕꯅꯤꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯇ꯭ꯔꯦꯅꯤꯡꯒ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯞꯅ ꯇꯧꯔꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯀꯨꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ ꯃꯍꯥꯛꯅ ꯈꯟꯖꯔꯝꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯛꯇꯨꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯀꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯦꯝꯆꯥ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤꯅ ꯑꯃꯨꯛ ꯀꯣꯟꯅ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯅꯣꯏꯁꯤꯗꯤꯕ ꯄꯔꯤꯈꯥꯕꯨ ꯊꯥ ꯑꯃꯔꯣꯝ ꯋꯥꯠꯂꯤꯗꯨꯕꯨ ꯑꯁꯨꯝꯅ ꯀꯀꯨꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯋꯥꯠꯂꯣꯅꯤ ꯀꯀꯨ ꯀꯗꯥꯏꯗꯒꯤ ꯊꯥꯅꯣ ꯅꯪꯕꯨ ꯂꯥꯏꯔꯤꯛꯀ ꯇꯝꯃꯤꯁꯤꯕꯨ ꯄꯪꯇꯝ ꯇꯝꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯞꯇꯥ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯀꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯀꯨꯗꯣ ꯕꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯝꯆꯥꯅꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯔꯤꯈꯥ ꯃꯌꯥꯅꯤꯅ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯀꯀꯨꯅ ꯐꯔꯦꯁꯦ ꯃꯈꯣꯏ ꯌꯥꯎꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯀꯣꯟꯅ ꯇꯧꯔꯨꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯍꯌꯦꯡꯁꯦ ꯆꯠꯂꯨꯁꯤꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ ꯃꯍꯥꯛꯁꯨ ꯇꯟꯗꯤ ꯌꯥꯝꯅ ꯇꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯀꯨꯅ ꯅꯨꯡꯉꯥꯏꯈꯤꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝꯅ ꯌꯥꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯕꯦꯝꯆꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯀꯀꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯕꯦꯝꯆꯥꯗ ꯍꯌꯦꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯑꯣꯏꯒꯗꯕꯅꯤ나 ꯐꯥꯁ ꯐꯨꯗ ꯑꯃꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯖꯕ ꯑꯩꯅ ꯍꯥꯏꯕ ꯆꯤꯡꯒꯤ ꯊꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ ꯀꯔꯤꯅꯣ ꯃꯅꯥꯛ ꯅꯛꯄ ꯐꯖꯕ ꯆꯤꯡꯒꯤ ꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯗ ꯑꯣꯏꯅ ꯇꯧꯕ ꯀꯔꯤ ꯀꯥꯏꯒꯦ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯀꯀꯨꯅ ꯑꯁ ꯅꯪꯅ ꯈꯪꯂꯨꯏꯁꯦ ꯌꯥꯝꯅ ꯐꯖꯕ ꯆꯤꯡꯒꯤ ꯊꯦꯜ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯨꯒꯗꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯆꯤꯡꯒꯤ ꯊꯦꯜꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯑꯦꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯅꯍꯥꯟꯋꯥꯏꯗ ꯆꯤꯡꯗ ꯆꯠꯂꯒ ꯎ ꯌꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤꯗꯅ ꯑꯗꯨꯒꯤꯗꯨꯗ ꯊꯦꯡꯅꯔꯛꯄ ꯆꯤꯡꯒꯤ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯇꯥꯎ ꯑꯃ ꯑꯣꯏ ꯑꯩꯅꯒ ꯆꯠꯂꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯣꯏꯖꯥꯠꯅꯤꯗ ꯑꯗꯨꯕꯨ ꯆꯠꯇꯤ ꯆꯠꯂꯔꯣꯏ ꯃꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯌꯥꯝꯅ ꯐꯖꯕ ꯆꯤꯡ ꯑꯃ ꯂꯩ ꯆꯤꯡꯗꯨ ꯃꯈꯣꯏꯅ ꯀꯌꯥꯁꯨ ꯆꯪꯅꯗꯦ ꯑꯗꯨꯒꯤ ꯆꯤꯡꯗꯨꯗꯅꯤ ꯑꯩꯅ ꯆꯠꯅꯤꯡꯂꯤꯕꯁꯦ ꯑꯣ ꯑꯗꯣ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯅꯕ ꯇꯧꯁꯤꯀꯣ ꯍꯣꯏꯅꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯀꯨꯗꯣ ꯃꯐꯤ ꯃꯔꯣꯟ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕꯦꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯅꯁꯤ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯅꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯃꯈꯣꯏꯅ ꯍꯣꯔꯦꯟ ꯑꯥꯗ ꯆꯥꯔꯨꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯁꯨ ꯂꯩꯁꯜꯂꯤ ꯑꯁꯨꯝꯅ ꯂꯩꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯀꯨꯅ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯤꯡꯒꯤ ꯊꯦꯜ ꯑꯗꯣ ꯌꯧꯔꯤ ꯆꯤꯡꯒꯤ ꯊꯦꯜ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕꯗꯒꯤ ꯌꯥꯝꯅ ꯇꯥꯝꯅ ꯂꯩꯍꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯏꯪ ꯆꯤꯛꯂꯕ ꯆꯤꯡꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯕꯦꯝꯆꯥ ꯃꯊꯃꯣꯏꯗꯣ ꯅꯨꯡꯉꯣꯟꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯀꯨꯅ ꯐꯣꯇꯣ ꯀꯥꯞꯁꯤ ꯍꯥꯏꯗꯨꯅ ꯕꯦꯝꯆꯥꯕꯨ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯍꯟꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯕꯦꯝꯆꯥꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯒꯤ ꯁꯔꯨꯛꯇ ꯆꯥꯎꯔꯕ ꯃꯣꯡꯁꯣꯡꯅ ꯄꯤꯛ ꯊꯜꯂꯕ ꯆꯤꯡꯃꯥꯏ ꯑꯃ ꯂꯩꯔꯤꯕꯅꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯈ꯭ꯔꯒꯅ ꯂꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯤ ꯂꯣꯛꯀꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯗꯣ ꯀꯀꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯀꯥꯞꯂꯤ ꯑꯁꯨꯝꯅ ꯐꯣꯇꯣ ꯃꯊꯪ ꯀꯥꯞꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯀꯀꯨꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯅꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯕꯥꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨꯁꯨ ꯆꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯀꯨꯅ
ꯃꯐꯝ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯆꯤꯡꯃꯤ ꯀꯥꯡꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯎꯗꯣꯔꯛꯏ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯁꯤꯡ ꯑꯗꯨꯅ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨꯕꯨ ꯎꯕꯃꯛꯇꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯁꯨ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯒ ꯕꯦꯝꯆꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯉꯥꯡꯂꯛꯂꯤꯕ ꯂꯣꯟ ꯑꯗꯨꯗꯤ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥꯅ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯀꯀꯨꯅ ꯈꯨꯝꯂꯤꯕ ꯑꯗꯨꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯅꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯅꯌꯨꯝꯗ ꯍꯜꯂꯧꯔꯣ ꯄꯨꯡ 4 ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯝꯖꯟꯕꯅꯤ ꯁꯨꯔꯨꯡ ꯑꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯍꯤꯟꯗꯤ ꯑꯃꯗꯤ ꯏꯪꯂꯤꯁꯇ ꯋꯥ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯥꯠꯄꯒꯤ ꯁꯛꯇꯝꯁꯨ ꯌꯦꯛꯏ ꯑꯗꯨꯅ ꯅꯈꯣꯏ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯆꯩꯇꯦꯛꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯇꯥꯛꯂꯤ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯊꯥꯡꯁꯤꯡ ꯑꯗꯨ ꯎꯠꯇꯨꯅ ꯀꯤꯍꯜꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯕꯦꯝꯆꯥꯗꯤ ꯀꯤꯔꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯀꯀꯨꯅ ꯕꯦꯝꯆꯥꯗ ꯑꯁ ꯌꯥꯔꯁꯤ ꯀꯞꯄꯅꯨꯁꯦ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯁꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯃꯥꯜꯂꯤ ꯃꯐꯝ ꯑꯁꯤꯕꯨ ꯂꯥꯏꯐꯝ ꯀꯣꯏꯔꯖꯥꯠꯂꯣ ꯑꯁ ꯈꯪꯗꯦꯁꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯉꯥꯏꯈꯣꯗ ꯄꯨꯡ 2 ꯈꯛ ꯇꯥꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯤꯅꯔꯤꯗꯣ ꯌꯦꯡꯈꯤꯁꯦꯕ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯐꯣꯇꯣ ꯃꯌꯥꯝ ꯀꯥꯞꯄꯤꯒꯦ ꯑꯁ ꯌꯥꯔꯁꯦ ꯑꯩꯅꯦ ꯃꯤꯍꯨꯟꯊꯥꯡ ꯌꯧꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯈꯣꯡꯒꯥꯁꯤ ꯇꯇ ꯅꯤꯕꯁꯤ ꯌꯦꯡꯉꯣꯏꯕ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤ ꯅꯪ ꯅꯑꯣꯡꯁꯤ ꯂꯥꯎꯒꯗꯧꯔꯒꯦ ꯐꯝꯃꯨ ꯂꯥꯎꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯎꯔꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯀꯀꯨꯅ ꯕꯦꯝꯆꯥꯕꯨ ꯐꯝꯍꯜꯂꯤ ꯑꯁꯨꯝꯅ ꯐꯝꯍꯜꯂꯒ ꯃꯈꯣꯏꯅ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯅ ꯈꯣꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯝꯆꯥ ꯌꯥꯝꯅ ꯀꯤꯈꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ ꯄꯨꯡ 3 ꯍꯦꯜꯂꯛꯂꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯆꯠꯅꯅꯕ ꯃꯈꯣꯏꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯛꯄ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯍꯥꯞꯆꯤꯜꯂꯤꯉꯩ ꯃꯇꯝꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯖꯔ ꯇꯥꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯈꯨꯠꯂꯩ ꯊꯨꯅ ꯃꯝꯁꯤꯜꯂꯛꯄꯒꯨm ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ ꯄꯨꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯨꯡꯗꯤ 4 ꯇꯥꯒꯦ ꯇꯧꯕꯗ ꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ ꯀꯔꯤꯅꯣ ꯄꯨꯡ 5 ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯅꯨꯃꯤꯠꯁꯤꯅ ꯑꯁꯥꯝ ꯊꯨꯅ ꯃꯝꯁꯤꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯑꯊꯣꯡꯕ ꯊꯨꯅ ꯃꯝꯈ꯭ꯔꯦꯗ ꯅꯨꯃꯤꯗꯥꯡꯗꯒꯗꯤ ꯄꯨꯔꯥ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯔꯝꯗꯣꯏ ꯄꯣꯠꯅꯤꯗ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯍꯥꯏꯔꯒ ꯉꯁꯤꯁꯤꯕꯨ ꯄꯨꯔꯅꯤꯃꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯄꯨꯔꯅꯤꯌꯥꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯊꯥ ꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯄꯨꯡ 4ꯗꯕꯨ ꯀꯅꯥꯅ ꯊꯥ ꯊꯣꯛꯅꯒꯦ ꯂꯣꯏꯁꯤꯜꯂꯨꯁꯦ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯒꯥꯔꯤ ꯂꯩꯍꯧꯔꯤꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯝꯊꯔꯛꯂꯤ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯂꯗꯨꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯂꯩꯍꯧꯔꯤꯕ ꯃꯈꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯃꯈꯣꯏꯅ ꯀꯥꯔꯛꯂꯤꯕꯁꯤ ꯐꯥꯒꯤꯗꯒꯤ ꯐꯅ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯅꯕ ꯀꯨꯝꯕꯗ ꯃꯤꯅꯤꯠ ꯈꯔꯗꯤ ꯑꯗꯨꯝ ꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯒꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯁꯨꯌꯥ ꯌꯥꯗꯦ ꯃꯁꯤꯗꯒꯤꯗꯤ ꯀꯀꯨꯅ ꯀꯨꯝꯊꯔꯛꯂꯒ ꯒꯥꯔꯤ ꯑꯗꯣ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯀꯥꯏꯈꯤꯕꯒꯤ ꯁꯥꯊꯤꯅ ꯍꯣꯔꯒ ꯂꯩꯔꯝꯈꯤ ꯑꯁꯤꯗꯒꯤꯗꯤ ꯀꯀꯨꯅ ꯃꯈꯨꯝ ꯍꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯦꯇ꯭ꯔꯤ ꯂꯥꯏꯟ ꯑꯃꯗꯤ ꯋꯥꯌꯔꯁꯤꯡ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯑꯁꯦ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯗ꯭ꯔꯤꯕꯗꯤ ꯊꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯇꯧꯔꯝꯂꯤꯕ ꯑꯗꯣ ꯀꯀꯨꯅꯗꯤ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ
ꯃꯈꯣꯏꯅ ꯉꯁꯥꯏ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯥꯜꯂꯛꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯇꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯀꯨꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯝꯆꯥꯅ ꯁꯥꯎꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ, ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯀꯨꯅꯁꯨ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯎꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯕꯦꯝꯆꯥ ꯑꯁꯨꯝ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯆꯠꯁꯤ ꯍꯥꯏꯅꯔꯤ꯫ ꯀꯀꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁꯣ ꯂꯣꯟꯁꯜꯂꯝꯂꯒ ꯃꯈꯣꯏꯁꯨ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯆꯠꯄ ꯑꯁꯨꯝ ꯍꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯑꯁꯣꯛꯄ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯃꯗꯅꯤ, ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ, ꯕꯦꯝꯆꯥ, ꯏꯕꯥꯅꯤꯁꯤ ꯉꯁꯤꯗꯤ ꯆꯦꯟꯕ ꯁꯣꯏꯗ꯭ꯔꯦꯍꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯦꯝꯆꯥꯅ, ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ, ꯄꯥꯈꯠꯂꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯀꯨꯅ, ꯅꯨꯃꯤꯠ ꯇꯥꯁꯟꯈ꯭ꯔꯦ ꯍꯥ, ꯑꯗꯒꯤꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯑꯅꯤ ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯨꯝ ꯑꯃꯗ, ꯑꯗꯨꯗꯒꯤꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯦꯟꯕ ꯊꯣꯛꯑꯗꯧ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯤ ꯇꯥꯕ ꯃꯐꯝꯅꯤ ꯈꯔ ꯍꯥꯡꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯁꯨꯝ ꯁꯨꯛꯄ ꯑꯃꯗꯤ ꯁꯣꯡꯕ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯗ ꯕꯦꯝꯆꯥ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯝꯆꯥꯅ ꯀꯀꯨꯗ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯣꯟꯅꯕ ꯃꯥꯟꯗ꯭ꯔꯣ? ꯁꯨꯝ ꯁꯣꯡꯖꯜꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯌꯨꯝ ꯇꯥꯕ ꯃꯐꯝ ꯑꯣꯏꯔꯗꯤ ꯁꯣꯡꯂꯤꯕꯁꯤ ꯁꯣꯡꯂꯣꯏꯗꯕꯅꯤ꯫ ꯆꯨꯝꯃꯤꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯜꯂ ꯆꯠꯁꯤꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯕꯥꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡ 5 ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯟꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯁꯣꯔꯣꯠ ꯂꯥꯎꯅ ꯎ ꯅꯤꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯀꯀꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯕꯦꯝꯆꯥꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯇꯣꯟꯗ ꯃꯃꯤꯠ ꯏꯂꯪ ꯂꯪꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯃꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥꯅ ꯎꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐ꯭ꯂꯥꯛꯁ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯌꯧꯕꯗꯤ ꯉꯝꯗꯦ꯫ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯕꯦꯝꯆꯥ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯀꯞꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯀꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯝꯕꯁꯨ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯀꯨꯅ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯥꯎꯔꯕ ꯄꯣꯠ ꯑꯃꯕꯨ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥꯅ ꯈꯜꯂꯤꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯑꯅꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯤ, ꯑꯗꯨꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯊꯥꯡ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯄꯗꯗꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯃꯪꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯕ ꯂꯝꯕꯤ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯂꯝꯕꯤ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯄꯗꯗꯤ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯊꯦꯡꯅꯔꯤ, ꯃꯗꯨꯗꯤ ꯀꯀꯨꯒꯤ ꯆꯥꯎꯔꯕ ꯒꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯀꯨꯅ, ꯇꯧꯔꯝꯂꯤꯕ ꯑꯁꯤꯗꯤ ꯈꯨꯟꯖꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯁꯥ ꯑꯃꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯁꯤ ꯍꯥꯏꯔꯕꯁꯨ ꯒꯥꯔꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯣꯞ ꯀꯣꯞꯂꯤ, ꯄꯨꯡꯁꯨꯞ ꯁꯨꯞꯆꯜꯂꯤ, ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯀꯨꯅ ꯕꯦꯝꯆꯥꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ, ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯀꯨꯅ, ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄꯗꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯀꯨꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯣ ꯐꯛꯇꯣꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯂꯥꯏꯠꯁꯤꯡ ꯑꯗꯣ ꯋꯥꯌꯔ ꯁꯝꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯣ ꯉꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯂꯥꯏꯠ ꯑꯗꯣ ꯇꯉꯥꯏ ꯐꯗꯅ ꯉꯥꯜꯂꯤ꯫ ꯂꯥꯏꯠ ꯑꯗꯨ ꯉꯥꯟꯕꯗꯨꯗ ꯃꯐꯝ ꯑꯗꯣ ꯈꯔ ꯃꯈꯩ ꯉꯥꯟꯖꯕꯗꯨꯗ ꯕꯦꯝꯆꯥ ꯀꯤꯕꯗꯤ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ꯫
ꯑꯗꯨꯒ ꯉꯥꯜꯂꯕ ꯂꯥꯏꯠꯁꯤꯡ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯁꯥꯅ ꯀꯥꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯜꯂꯕ ꯃꯉꯥꯜꯁꯤꯡ ꯑꯗꯨꯗ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨ ꯂꯦꯞꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯥꯝꯅ ꯀꯤꯔꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯠꯇꯅ ꯇꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯉꯁꯥꯏ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯝꯆꯥꯗꯤ ꯀꯀꯨꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯕꯣ? ꯃꯣꯏꯒꯤ ꯎꯃꯪꯗ ꯂꯩꯕ ꯀꯦꯆꯔ ꯍꯥꯏꯕꯗꯨꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨꯗ ꯀꯀꯨꯅ ꯌꯥꯔꯦꯁꯦ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨꯁꯦ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯒꯥꯔꯤ ꯃꯅꯤꯡꯗꯗꯤ ꯀꯥꯏꯍꯧꯗꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯇꯦꯟ ꯂꯧꯊꯣꯛꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯟ ꯑꯃ ꯂꯧꯊꯣꯛꯂꯨꯔꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯦꯟ ꯈꯟꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯜꯂꯛꯂꯤ꯫ ꯄꯨꯡ 9 ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯂꯥꯎ ꯈꯣꯡꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯀꯥꯎꯖꯦꯡ ꯍꯥꯔꯧ ꯈꯣꯡꯕꯒꯤ ꯃꯈꯣꯜꯇꯃꯛ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯥꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯠ ꯑꯗꯨꯁꯨ ꯇꯞꯅ ꯁꯤꯗꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯀꯔꯤꯅꯣꯅꯦ ꯕꯦꯇ꯭ꯔꯤ ꯂꯣꯏꯔ ꯆꯠꯂꯣ? ꯅꯨꯃꯤꯠ 9-8 ꯊꯟꯅꯕꯗ ꯐꯥꯎꯕꯗ ꯃꯌꯦꯡ ꯇꯥꯔꯣꯏꯗꯕ ꯕꯦꯇ꯭ꯔꯤꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯃꯍꯥꯛꯅ ꯕꯦꯇ꯭ꯔꯤ ꯑꯗꯣ ꯀꯩꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯇ꯭ꯔꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯈꯥ ꯊꯪꯕꯉꯩꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯦꯁꯤꯠ ꯌꯥꯝꯅ ꯌꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯇ꯭ꯔꯤ ꯑꯗꯣ ꯃꯊꯧ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯀꯨꯅ ꯑꯁ ꯀꯩꯅꯣ ꯀꯔꯤꯅꯣ ꯃꯦꯅꯤ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯕꯁꯨ ꯃꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯃꯊꯨꯝ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯑꯗꯨꯃꯛ ꯃꯨꯠꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯍꯧꯈꯤꯕꯅ ꯄꯨꯡ 10 ꯇꯥꯁꯜꯂꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯀꯥꯏꯔꯕꯅꯤꯅ ꯑꯦꯁꯤꯠꯁꯨ ꯂꯣꯏꯅꯃꯛ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯕꯦꯇ꯭ꯔꯤ ꯑꯗꯣ ꯃꯩ ꯉꯥꯟꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯕꯦꯝꯆꯥ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯀꯨꯅ ꯕꯦꯝꯆꯥꯅ ꯀꯤꯔꯤꯕꯗꯨ ꯈꯔ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯕ ꯏꯁꯩꯒꯤ ꯇ꯭ꯔꯦꯛꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯕꯦꯝꯆꯥꯒꯤ ꯀꯤꯔꯤꯕꯗꯣ ꯈꯔ ꯐꯅꯅꯕ ꯍꯣꯠꯅꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯗꯣ ꯇꯦꯟ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯇꯦꯟ ꯑꯗꯨꯒꯤꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯣ ꯊꯥꯕꯜ ꯌꯥꯝꯅ ꯐꯖꯅ ꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯊꯈꯤꯕꯗ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯃꯩꯉꯥꯟꯁꯤꯡ ꯑꯗꯨ ꯎꯔꯒ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯦ ꯌꯧꯕ ꯉꯝꯗꯅ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ ꯑꯩꯗꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯀꯨꯅ ꯇꯨꯝꯅꯤꯡꯉꯒꯗꯤ ꯇꯨꯝꯃꯨ ꯀꯩꯅꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯑꯩ ꯁꯪꯕꯤꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯦꯝꯆꯥ ꯌꯥꯅꯤꯗ ꯀꯩꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯝꯕꯗꯒꯤꯗꯤ ꯕꯦꯝꯆꯥꯗꯣ ꯃꯃꯤꯠ ꯑꯗꯣ ꯎꯏꯔꯨꯝ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯀꯀꯨꯅ ꯕꯦꯝꯆꯥꯗꯣ ꯃꯉꯣꯟꯗ ꯉꯥꯊꯍꯟꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯑꯁꯨꯝ ꯉꯥꯊꯍꯜꯂꯝꯕꯗꯒꯤ ꯇꯝꯄꯥꯛꯇ ꯉꯥꯊꯍꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯊꯥꯞꯄꯗ ꯎꯈꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯔꯛ ꯑꯁꯤꯗ ꯁꯣꯡꯂꯕ ꯎꯃꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯏꯔꯪ ꯂꯪꯕ ꯑꯃ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯩꯕꯨ ꯕꯦꯝꯆꯥꯁꯦ ꯍꯧꯗꯣꯛꯂꯒ ꯃꯅꯨꯡꯁꯤꯗ ꯂꯩꯍꯟꯁꯤꯔꯅꯦ? ꯇꯦꯟꯁꯤꯅꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯑꯩ ꯕꯦꯝꯆꯥꯁꯦ ꯍꯧꯗꯣꯛꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯀꯀꯨꯅ ꯐꯪꯉꯤ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯀꯀꯨꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯥꯛꯄ ꯂꯩꯕ ꯎꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯀꯨ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯌꯥꯛꯄ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯛꯄ ꯑꯃꯗꯤ ꯍꯧꯃꯟꯈꯤꯕꯅ ꯀꯀꯨꯗꯣ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯕꯦꯝꯆꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯃꯍꯥꯛꯁꯨ ꯈꯥꯡꯉꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯃꯈꯣꯜꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯈꯨꯠ ꯃꯁꯥ ꯏꯁꯥꯡ ꯁꯥꯡꯕ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥ ꯄꯥꯈꯠꯈꯤꯕꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ
ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯃꯥꯟꯕ ꯑꯗꯨꯒ ꯁꯥ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯀꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯀꯀꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯤ ꯁꯥ ꯑꯗꯨꯁꯨ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯇꯦꯟ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯐꯥꯎꯗꯣꯛꯈ꯭ꯔꯒ ꯇꯦꯟ ꯑꯗꯨ ꯈꯨꯗꯛꯇ ꯊꯨꯞꯆꯤꯟꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯈꯟꯗꯣꯛꯂꯤꯕ ꯇꯦꯟ ꯑꯗꯨ ꯁꯨꯞꯆꯜꯂꯛꯂꯕꯅꯤꯅ ꯁꯥ ꯑꯗꯨ ꯌꯦꯠꯁꯟꯗꯨꯅ ꯃꯍꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ ꯑꯁꯣꯝꯗꯅ ꯁꯥ ꯑꯗꯨꯅ ꯇꯦꯟ ꯑꯗꯨ ꯖꯤꯔꯦ ꯖꯤꯔꯦ ꯁꯦꯒꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯈꯣꯡꯗꯨꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯂꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯌꯦꯡꯂꯛꯂꯒ ꯃꯍꯥꯛꯅ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯥꯛꯂꯕ ꯍꯧꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯀꯀꯨ ꯑꯃꯗꯤ ꯄꯦꯝꯆꯥ ꯃꯅꯥꯀꯣꯡ ꯑꯗꯨ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯄꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨ ꯃꯈꯣꯏꯅ ꯂꯣꯠꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯦꯝꯆꯥꯒꯤ ꯃꯕꯣꯛꯇ ꯀꯣꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯂꯤ ꯑꯗꯨꯗꯨꯒ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯅꯗꯨꯅ ꯁꯥꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯄꯦꯝꯆꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯄꯦꯝꯆꯥꯁꯨ ꯂꯥꯎꯔꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯑꯃ ꯌꯧꯈꯤꯕꯗꯒꯤꯗꯤ ꯄꯦꯝꯆꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯀꯀꯨ ꯄꯦꯝꯆꯥꯕꯨ ꯇꯥꯟꯅꯒꯗꯕꯁꯨ ꯁꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯀꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯥꯏꯔꯒ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯥꯎ ꯄꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯃꯍꯥꯛꯅ ꯇꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯅꯥꯟꯊꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯊꯔꯛꯄꯗ ꯃꯍꯥꯛꯅ ꯃꯈꯣꯡ ꯑꯗꯨ ꯐꯥꯕ ꯉꯝꯍꯧꯗꯕꯒꯤ ꯆꯦꯟꯊꯔꯛꯄ ꯁ꯭ꯄꯤꯠꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯈꯤ ꯑꯗꯨꯝꯅ ꯑꯣꯟꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯂꯝꯕꯤ ꯑꯃꯗ ꯃꯍꯥꯛ ꯇꯥꯁꯜꯂꯤ ꯃꯍꯥꯛ ꯇꯥꯁꯟꯕ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯁꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯑꯗꯨꯗꯤ ꯀꯀꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯟꯊꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯎꯍꯧꯗ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯑꯗꯨꯃꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯦꯝꯆꯥꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯃꯜꯂꯕ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯃꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯍꯨꯠ ꯂꯣꯏꯅ ꯍꯣꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯦꯝꯆꯥ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯥ ꯑꯗꯣ ꯆꯪꯉꯛꯈꯤ ꯃꯗꯨ ꯎꯕꯗ ꯕꯦꯝꯆꯥ ꯄꯥꯈꯠꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯤ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗꯗꯤ ꯕꯦꯝꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯁꯥ ꯑꯗꯣ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯥ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯥꯟꯕ ꯋꯥꯡ ꯆꯥꯎꯕ ꯃꯇꯨ ꯖꯣꯝ ꯄꯥꯟꯕ ꯑꯃꯅ ꯕꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯁꯥ ꯑꯗꯨꯕꯨ ꯋꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯂꯤ ꯁꯥ ꯑꯃ ꯑꯗꯨꯅꯁꯨ ꯍꯟꯕ ꯂꯩꯇꯦ ꯆꯣꯡꯁꯤꯟꯗꯨꯅ ꯃꯇꯨ ꯖꯣꯝ ꯆꯣꯡꯕ ꯁꯥ ꯑꯗꯨꯕు ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯍꯟꯅ ꯈꯨꯖꯤꯟꯅ ꯈꯣꯠꯇꯨꯅ ꯆꯤꯛꯇꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯇꯨ ꯖꯣꯝ ꯆꯣꯡꯕ ꯁꯥ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯁꯤꯡꯕ ꯍꯦꯟꯈꯤꯕꯅ ꯄꯥꯏꯗꯨꯅ ꯎ ꯈꯨꯗꯤꯡꯒꯤ ꯊꯣꯝꯖꯤꯟꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯥ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯛꯅ ꯈꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯇꯨ ꯖꯣꯝ ꯆꯣꯡꯕ ꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯉꯁꯥꯏ ꯁꯥ ꯑꯃꯒ ꯐꯨꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯕꯦꯝꯆꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯇꯨ ꯆꯣꯝꯕ ꯁꯥ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯕꯦꯝꯆꯥꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯃꯅꯝ ꯅꯝꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯕꯦꯝꯆꯥ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯅ ꯊꯣꯛꯄ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯂꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯎꯕꯗ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯆꯦꯟꯊꯔꯤꯕ ꯂꯣꯛꯀꯤ ꯏꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯆꯣꯡꯊꯗꯨꯅ ꯇꯥꯎꯊꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ
mahaki matung lomda tanarakliba matu panba sa aduna chongchilekuna bemchabu konduna amu hanna pukhri madu ubata bemcha yamna kanna lauki asumna tomnaringai asomdana kakudo wakhan manglambadagi gyan tarakli mahana gyan tarakpadadi mafam amada mahaga se sujinduna taraga lerami mahana hawgake tawdasu mahaki makong ato leikhai khrabar kaino yamna nakhi aduna hawgatpasu ngamdri asumna mahana leiringai matamaduda mahaki phone aduda ring lakhi kakudo khangpek khangduna phone ado sat ukhali masidagidi mahaki mapara na khawji kada lei asuyama thengrabasi phawba halakpa yadribro haiduna sairi matam aduda kakuna mangonda tholiba thodok sing amati mahaka laminaba bemchabuna sa aduna phaduna pukhre haiduna wari punamak loina liduna khangali wafam adu tabada kakugi mapana nakoi hojik leribasi karai dano haiduna hangi matam aduda kakuna mahanga leriba jaga ado mapada wari liduna khangankhri masidagidi mapa adusu hoi ai police kharga tawraga laklake hainaraduna pholado thangkhri kakuna matom ta khanjai oh singa sigi mathakadi newak se phangdaba aduga hojik newak phangli sidadi singa sidagi phanayam kumthaduna leiri haibase ai khangi adudi kamai toni asomna mahak mawon khanba yaba khalabagi tungda mafam adaida kari lei haiduna koilei leduna jengli adubu kari mata leiti makong na abadasu khara pharakladuna mahakna makong aduda mahake mawalado flax kaptuna yengi matam aduda mahake makhongda chai amana thinduna leiribado uri masidagidi kakuna chai ado tapna satoklaga mahaki fruit ado segaiduna yesali asomna yesanba lorabaga mahak makong ado sektuna bemchabu koithi thiba hawrakli jingadogi mathaklomda yamna wana su kakhalakli asomna mahakna thabalgi mangal aduda bemchabu thiduna asum chatlingai matam aduda ngasai mahakna takhiba ayakpa ahoba khonjat ado amusu tarakli khonjat adu tabada kaku manako mensinduna mamai ado leimaida upthaduna khangi asumna tawringai haujikti numidangi pung ama tasalakli ngasai makhai ngalamba thaja ajusu tamna leistinna khanjinkhri nong tagadabagi mawong torokli asomdana bemcha do yamna kanna kap lauduna leiri matamaduda mahakna magi mamangda leiriba matu jom chomba sa aduda nahak kanano karigidamakta hauji phawba aibu chajibano haiduna hangi adupu bemchana hangiba wahang ado sa aduna karimata khumdi madugi mahut sa aduna bemchada munna yingdo lei matamaduda bemchana khalli kaino ngasai makhaidi khanbu khanjiludi mafam masida kamdongna mainam thalibano aduga masigi sasina mira natragana sara asomna mahakna matomda khanduna leiringai mahaki mamangta leiriba saoi mioi tawba aduna ngangduna karigumba wahai khara hairlipa wafam ado bemcha taba matamda khangli ngasai makhoina phamduna kakuga leiringai matamda lakhiba chingmi sing aduna haikhiba maron sing aduga manai haibasi matamatuda bemchana su mana magi maronda kaya ama wa ngangli adupu mabani do paw hawna badi ngamlamdi asomna makhoi anina waris hadura leiri ngai asomdana kakudo bemchagi khongul asum lerakpana sing aduki mathak jokhalakli matamaduta sa aduna amukasu yamna kanna lauduna ayakpa khongjalama thadori aduma tawbaduda bemchagi manakta leiriba matu jom chomba sa aduna bemchada munna yengamlaga wa khaira haramlibo aduti nahak mafam masidagi lengja dumak layu umang ngase phatrapa sahingsa ba sa kai mayam amana yomsinduna leiribani aduna ai hek lakpaga nanga wari sanasi nanga lapnaba nupa ado awaphamda taramba male ai babu amta kaurukige haiduna mafam adu thadokuna chelakli asumna mahakna chelakpada haibaga tobaga mahaki mangda chauraba migi mawong manba makut masa isang sangba sa ado leptuna leiramli masidagidi matu jom panba sa aduga makhoi ani yamna kanna khanarakli aduna u amataki u amata thomjinduna srot phunarakpa amati ma u amata thomjinbagi naduna law khongbagi khonjal kaya taba aduta kakudo phafam adu tamna chensel mana khalliribana bemchana mahakpu ngaiduna leiri masidagidi sa aduna mahakpu orpi nabibadagi law khonglibani bemchaka sa aduga mugnabadagi sa aduna su lawribani haiduna khalli asomna chensel lakona haujikti mahana uri sa ani aduna yamna kanna khanaribadu matam aduda ngasai makai nong target torombadusu amu haidoroktuna mafam ado pungan ngali asumna thajana ngan thorokpa aduta haujikti kakuna leiriba mafam aduta haujikti sa ani duna su uri
kaku hek uba aduda matu pandaba mi ki mau manpa makhut masa isang sang sa aduna kaku bu haidatuna halage matagum chongsilai adumna chongsilakpa aduta matu jom panba sa aduna mahakna kakuda chongsilakli ba sa adu paiduna yamna kanna thomdokhi adumna thomdokhi ba aduta kaku ki banakta chongsilamba sa ado phanayam sangna chongthoktura tai aduga mahak wakhal mange tawi saina khol aduna naman khabra karino mahak mafam adudagi yamna kanna lauramlaga chenkhri asumna tawringai matam aduta kakuna manak adwaida taba singlebak achouba nungumna kallaba amana mahaki mamangta leiriba sa aduda thomjilai adumna thomaduda sa adugi makokta pankhri masidagi ti sa ado mafam aduta makok ato ngauduna hairang chatli tanja adugi khudong chaba lawraga kakura chensilaktuna sa adugi makhwanga pananna ilmadadi sa ado leimaida lona tukhi asumna tawringai matam aduta pemcha su mafam aduta chensilai aduga kakuda nangna phuribodo lepu haiduna lawrai asumna tawringai kakuna pemcha ke makhon taba aduta hingthorakpadati pemchana mahak tamna chelakpatu ubada kaku yamna harauna pemcha ke manakta chensinduna pemcha pu konsinbi aduga karai da soi haiduna hangi adumna hangbaduda pemchana ai kaisu sokte ekoi mafam ma thadokutuna yam tuna chalawrasi hairi tanja adumaktada hauji kakuna phukhiba sa ado ngangduna amu hawgalaklei adumna hawgalakpaduta pemcha amadi kaku mafam adu thadokutuna yamna yangna chelai makhona chelakpaga mapa chanana kaku hoigi mapa adusu police mayam ama tawtuna singkhong aduta gari thoktilaktuna hojikti singthak aduta ngala ba phoklat kya kapsilaktuna hojikti chingmaya to pungan ngale aduga singi mathak aduta kaku amati pemchana gari gi makhon taba police ki silent khomgi makhon taba aduta makhona su yamna kanna lauduna aikhoisida leiri hairi asomna tawduna leiri ngai hojikti kaku amati pemcha gi matungda leptuna tanake tawduna leiriba matu jom panba sa do kaku amati pemchada haifet munna jengumlaga mahaksu umanglomda chensinkhri masidagi ti kaku ki manak hoida mapa hoina luchingduna lakliba police singa du su yausalakle asomna tek ta kaidana machanupa phangjaba aduda kaku ki mapa do yamna haraujaki aduga bemcha gi imung manung su makoi mathang paw phaunaraduna lakpana makoi gi imung su bemchabu ujabaduda yamna harauki aduga karigidamakta jingnung asidana koina chatluribano haiduna sairi aduga makhoi mayumlomda halaknabagidamakta kumthaba horaklei tanja aduta ngasai matu jom panba sa aduga khanakhiba sa aduna achouba sa mari puduna lakliba sing adupu phurana ba honarei aduma torokpaduta police sing aduna su makhoina parakliba nongmai sing ado yamna kanna kapsinki aduna mafam aduta nongmai kapnabaki khonjal ado ching aduki manak nakpada leiriba khunja puna magna takhi karibu tholagaba police ki nongmai makholi taribase makhoina sa sing ado loina hatok lamlabadi phanabu phagani haiduna khanari asukuba matam mase makhoina police singda mafam aduta aki tujun ngai oiraba sawai miwi toba ama leiri amukta di lakpiduna thidokpiyo aduga hatokpiyo haijakhiba leirabani adubu police sing adusu kibara karino khangdi mafam aduta sulak lakhidabani adubu handakti nupa macha amaga nupi macha amaga mangbagi thodokta police sing laktuna sa sing aduga lanthengnaduna nongmai kapnabagi makhol adu tabada khunja sing aduti sa sing ado soidana siramlagani haiduna haraunari adubu makhoi khara amanati sa do kedumda siramoi chongba phanba yamna haibani aikhoina tena kaptuna kayara khanna landa khrabani adubu aikhoi ki thawai thamak mangkhibani sa aduna ngamduna laklibani aduna police sing amadi sa sing aduga thengnabada police sing soidana maithigani haiduna makhoi kanggu amanati hairi adu kanggu amana police sing di walabasu ahenba force thajalakadoribani maramaduna sa do soidana siramlagani sirabadi nungai soidana sibu oisunu haiduna makhoi na lachaliba isor sing aduta khurumjari asomna tawduna leiringai haujikti nomai kanabagi makhondo yamna hauna taba horakli masna takpati khungang ado yausalakle takpani aduda nomai makhon naksalakpaduda makhoi yamna pakhanaki somdana police sing aduna nomai kapa ka hanturakpana khungang adomda chensin nabagi tamakta halaklibani asomna tawduna khungang adomda handuna chilakliba police sing ado khuladu ki khulakpa singa lusingba makhoi miui kharna tholaktuna yengodati police sing aduna chilaklibato ure madu upata khulakpato yamna sauki masidigi mahanga loroktuna aikhoigi khulomda chensilakpa yaroi nakutta khulai pairaga khulai su paithaba sa sing adu thengnabada karigi kiribano nakhoina kiragana khulai do aingonda piru aikhoina thokpa lan thengnagi haiduna lorokpa aduta police sing aduna taraduna police sing aduna su hoi chumi
ꯀꯔꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯞꯊꯣꯛꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯐꯥꯎꯕ ꯀꯥꯞꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 3 ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯥꯠꯄ ꯉꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨꯁꯨ ꯌꯨꯝꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯁꯥꯁꯤꯡ ꯑꯗꯣ ꯀꯔꯤ ꯁꯥꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯁꯥ 5ꯅꯤ ꯑꯗꯨꯒ ꯁꯥ 3 ꯑꯃꯗꯤ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ 2ꯗꯤ ꯋꯥꯠꯂꯤ꯫ ꯑꯗꯨꯗꯤ 2ꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯂꯦꯝꯍꯧꯔꯤꯕ ꯁꯥ 2ꯗꯣ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯊꯧꯔꯕ ꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯇꯥ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯅꯣꯡꯃꯩꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯅꯨꯄꯥ 20-30 ꯔꯣꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯅꯔꯤ꯫ ꯀꯀꯨꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯕꯦꯝꯆꯥꯁꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ꯫ ꯑꯁꯨꯝꯅ ꯕꯦꯝꯆꯥꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ, ꯃꯗꯨꯗꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯦ ꯁꯥ ꯑꯃ ꯑꯗꯨꯒ ꯑꯁꯦꯡꯕ ꯁꯥ ꯅꯠꯇꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯥ ꯑꯃ, ꯁꯥ ꯃꯈꯜ 2ꯅꯤ꯫ ꯑꯃꯅ ꯃꯤꯒꯤ ꯃꯔꯣꯟ ꯉꯥꯡꯕ ꯉꯝꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕ ꯁꯍꯤꯡ ꯆꯥꯕ ꯃꯤꯒꯤ ꯁꯥꯗꯣꯡ ꯄꯥꯝꯕ ꯁꯥꯅꯤ꯫ ꯑꯗꯨꯅ ꯑꯐꯕ ꯁꯥꯗꯨ ꯃꯈꯣꯏꯅ ꯍꯥꯠꯄꯤꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯡꯖꯔꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯁꯣꯛꯄ ꯉꯝꯗ꯭ꯔꯤꯕꯗꯨ ꯃꯇꯨ ꯄꯥꯟꯕ ꯁꯥ ꯑꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯨꯝꯅ ꯆꯪꯂꯨꯕ ꯃꯤꯁꯤꯡ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯀꯟꯕꯤꯔꯝꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯎꯃꯪ ꯑꯗꯨꯗ ꯊꯝꯕ ꯃꯊꯧ ꯇꯥꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯁꯥ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯨ ꯖꯣꯝ ꯆꯣꯝꯕ ꯁꯥ ꯑꯗꯨꯗꯤ ꯑꯐꯕ ꯁꯥꯅꯤ, ꯃꯤꯔꯣꯜ ꯉꯥꯡꯅꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯒꯗꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯕꯦꯝꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯝꯆꯥꯅ ꯀꯀꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯆꯪꯂꯨꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯁꯤ, ꯑꯗꯨꯒ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯃꯇꯨ ꯖꯣꯝ ꯆꯣꯝꯕ ꯃꯤꯔꯣꯟ ꯉꯥꯡꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯀꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯕꯦꯝꯆꯥꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯀꯀꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥ ꯀꯌꯥ ꯍꯪꯂꯤ, ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯚꯥꯞ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯀꯀꯨ ꯑꯃꯗꯤ ꯕꯦꯝꯆꯥꯕꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜꯂꯥꯛꯄꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯝꯆꯥꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯑꯐꯕ ꯁꯥ ꯑꯃ ꯑꯗꯨꯒ ꯐꯠꯇꯕ ꯁꯥ ꯑꯃꯅꯤ, ꯑꯐꯕ ꯁꯥ ꯑꯗꯣ ꯑꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯔꯣꯟꯗ ꯉꯥꯡꯕꯅꯤꯅ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯤ, ꯃꯗꯣ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯣ ꯑꯩ ꯃꯁꯛ ꯈꯪꯉꯤ, ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯕꯦꯝꯆꯥꯅ ꯍꯥꯏꯖꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ, ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯁꯥ 5ꯅꯤ, ꯑꯗꯨꯒ ꯃꯇꯨ ꯖꯣꯝ ꯆꯣꯝꯕ ꯁꯥꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ꯫ ꯕꯦꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯅꯔꯗꯨꯅ ꯈꯨꯜꯂꯥꯛꯄ ꯌꯥꯎꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯊꯧꯅꯥ ꯐꯔꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯕꯦꯝꯆꯥꯅ ꯉꯔꯥꯡ ꯂꯩꯔꯨꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯇꯨ ꯆꯣꯝꯕ ꯁꯥ ꯑꯗꯨꯅ ꯎꯔꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯦꯝꯆꯥꯕꯨ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯈꯤ, ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈ꯭ꯔꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯇꯥꯛꯊꯣꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯠꯁꯦ ꯀꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯔꯧꯖꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯦꯝꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯏꯕ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ꯫ ꯃꯃꯥꯡ ꯊꯛꯇ ꯁꯥ ꯑꯃꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯤ, ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕు ꯁꯣꯏꯗ꯭ꯔꯕ꯭ꯔꯅꯦ? ꯌꯦꯡꯉꯨ, ꯇꯥꯔꯤꯕ ꯁꯔꯨ ꯁꯔꯥꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯕꯨ ꯀꯝꯗꯧꯅ ꯃꯍꯥꯛꯁꯤ ꯁꯍꯤꯡ ꯆꯥꯕ ꯁꯥ ꯅꯠꯇꯦ, ꯃꯤꯔꯣꯟ ꯉꯥꯡꯉꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ
ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯚꯥꯞ ꯇꯥꯅꯅꯕ ꯍꯥꯏꯕ ꯍꯩꯇ꯭ꯔꯕꯁꯨ ꯕꯦꯝꯆꯥꯅ ꯃꯍꯥꯛ ꯐꯠꯇꯕ ꯁꯥ ꯑꯃ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯃꯤꯔꯛꯇꯒꯤ ꯃꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯦꯝꯆꯥꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯆꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯆꯣꯡꯕ ꯁꯥ ꯑꯗꯣ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤꯁꯨ ꯑꯔꯩꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯄꯨꯝꯅꯃꯛ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯕꯦꯝꯆꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯄꯥꯈꯠꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯁꯥ ꯑꯗꯨꯗ ꯀꯥꯞꯁꯤꯟꯅꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯥ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯦꯝꯆꯥꯅ ꯂꯩꯁꯤꯟꯗꯨꯅ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯊꯥꯅꯗꯅꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯀꯀꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯕꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ, ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯆꯥꯅ ꯊꯧꯅꯥ ꯐꯅ ꯅꯈꯣꯏ ꯑꯃꯠꯇ ꯂꯥꯟ ꯁꯣꯛꯅꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯝꯆꯥꯅ ꯁꯥ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ, ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯂꯥꯛꯄꯅ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯥ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯅ ꯁꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯗꯕꯟ ꯕꯤꯔꯦꯟ ꯑꯃꯅ ꯀꯥꯞꯃꯟꯅꯕ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯒ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯂꯥꯛꯄꯗꯣ ꯌꯥꯝꯅ ꯀꯤꯈꯤ, ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯥ ꯑꯗꯨꯅ ꯉꯪ ꯈꯣꯠꯇꯨꯅ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯔꯒ ꯀꯞꯂꯛꯄ ꯑꯗꯨꯗ ꯈꯨꯂꯥꯛꯄꯗꯣ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯣꯟꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯆꯣꯡꯕ ꯁꯥ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯤꯛꯊꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯄꯥꯟꯕ ꯁꯥ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 5 ꯌꯥꯝꯅ ꯂꯨꯔꯕ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛꯇ ꯎꯃꯪ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ 4 ꯑꯃꯗꯨꯗꯤ ꯁꯥꯏꯟꯇꯤꯁ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯁꯥꯏꯟꯇꯤꯁ 4 ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯜꯂꯕ ꯏꯟꯖꯦꯛꯁꯟ ꯑꯃ ꯑꯩꯉꯣꯟꯗ ꯀꯥꯞꯈꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯛꯇꯝ ꯑꯁꯦ ꯑꯣꯏꯔꯛꯂꯕꯒꯤ ꯇꯨꯡꯗ ꯑꯩꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ, ꯑꯗꯨꯒ ꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯟꯅ ꯆꯣꯡꯕ ꯉꯝꯕꯇ ꯅꯠꯇꯅ ꯃꯤ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯑꯃꯝ ꯑꯉꯥꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯂꯣꯏꯅꯃꯛ ꯎꯕ ꯉꯝꯃꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯄꯥꯡꯒꯜꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯁꯥꯏꯟꯇꯤꯁ 4 ꯑꯗꯨꯅꯁꯨ ꯄꯥꯝꯂꯗꯨꯅ ꯃꯈꯣꯏꯗ ꯀꯥꯞꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯑꯣꯏꯅ ꯇꯧꯕ ꯁꯥ 4 ꯑꯣꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯥ 4 ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄ ꯍꯧꯔꯛꯈꯤ, ꯑꯃꯗꯤ ꯆꯤꯡ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯃꯃꯥ ꯃꯆꯥꯕꯨꯁꯨ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯃꯥꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯒ ꯃꯈꯣꯏꯒꯁꯦ ꯅꯥꯡꯄꯥꯛ ꯇꯥꯟꯅꯗꯨꯅ ꯌꯦꯛꯅꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯐꯨꯕ ꯆꯩꯕ, ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯈꯣꯏ ꯍꯦꯛ ꯎꯕꯒ ꯐꯨꯕ ꯆꯩꯗꯨꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯁꯤꯗ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯑꯩꯅ ꯀꯟꯈꯤ, ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯩꯔꯕꯗꯤ ꯑꯩꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯜꯂꯤꯕꯅ ꯑꯩꯅ ꯍꯥꯟꯅꯅ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯊꯥꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯨ ꯎꯃꯪ ꯑꯁꯤꯗ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯨ ꯄꯥꯟꯕ ꯁꯥ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯐꯔꯦ, ꯅꯈꯣꯏ 5ꯅꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ 3 ꯑꯃꯗꯤ ꯉꯔꯥꯡ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯦ, ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯑꯗꯣ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯄꯥꯟꯕ ꯁꯥ ꯑꯃ ꯑꯣꯟꯈ꯭ꯔꯕ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯍꯥꯛꯀꯤ ꯃꯅꯝ ꯁꯥ ꯑꯗꯨꯅ ꯈꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯁꯥ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯌꯥꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯍꯥꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯊꯥꯔꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯥꯔꯠ ꯑꯗꯣ ꯄꯣꯈꯥꯏꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏ ꯄꯨꯝꯅꯃꯛ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯉꯥꯛꯇꯅꯤ꯫ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯆꯣꯡꯕꯒ ꯃꯍꯤꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯆꯪꯈꯤꯗꯨꯅ ꯁꯥ ꯑꯗꯣ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯍꯤꯛ ꯑꯗꯨꯁꯨ ꯁꯤꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯆꯣꯡꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯑꯩꯒ ꯃꯥꯒ ꯂꯥꯟꯊꯦꯡꯅꯒꯦ꯫
ꯑꯩꯈꯣꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯨꯠꯂꯥꯏ ꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯃꯗꯤ ꯃꯀꯣꯛꯇ ꯊꯥꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯌꯥꯠꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯕꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯐ꯭ꯂꯥꯛꯁ ꯀꯥꯞꯂꯒ ꯀꯀꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯃꯤ ꯊꯤꯕ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯇꯥꯈꯤꯕ ꯍꯧꯔꯕ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯦꯝꯆꯥ ꯀꯤꯈꯤꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯟꯗꯛꯇꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯁꯥ ꯑꯗꯣ ꯉꯔꯥꯡ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅ ꯉꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯗ ꯕꯦꯝꯆꯥꯗꯣ ꯈꯪꯍꯧꯗꯅ ꯂꯣꯡꯅ ꯇꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯃꯗꯤ ꯃꯇꯨ ꯄꯥꯟꯕ ꯁꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯕꯒꯤ ꯇꯨꯡꯗ ꯍꯥꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯠꯂꯕꯒꯤ ꯇꯨꯡꯗ ꯁꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯗꯤ ꯐꯠꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯔꯒ ꯐꯨꯝꯖꯤꯟꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯣꯝꯖꯥꯎ ꯑꯆꯧꯕ ꯑꯃ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯨꯝꯃꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯀꯨꯅ ꯐꯨꯝꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯍꯤꯛꯁꯤꯡ ꯑꯗꯣ ꯁꯥꯐꯣꯡꯂꯛꯄ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯁꯥꯊꯤꯔꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯨꯅ ꯄꯣꯂꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡ 16ꯅꯤ ꯄꯥꯟꯕꯗꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯥ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗꯒꯤ ꯀꯟꯈꯤꯕ ꯑꯃꯗꯤ ꯑꯋꯥꯕꯗꯒꯤ ꯀꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯁꯥ ꯍꯥꯠꯈꯤꯕ ꯊꯥ ꯑꯗꯨꯒꯤ 16ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯐꯝꯗ ꯇꯥꯔꯨꯔꯒꯗꯕ ꯕꯦꯝꯆꯥ ꯑꯃꯗꯤ ꯀꯀꯨꯁꯨ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯄꯥꯟꯕ ꯁꯥ ꯑꯗꯨꯅ ꯀꯟꯕꯤꯕꯗꯒꯤ ꯊꯦꯡꯅꯍꯧꯕꯗꯒꯤ ꯊꯋꯥꯏ ꯍꯤꯡꯖꯗꯨꯅ ꯃꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫